Sangom thakpana aikhoi miyoibada karamba makhalgi kanaba amade kanadabasing pibage haiba khangminase. Article asi huyalan pau pau sege lausing pukaigi kalamdagi laukhatchabane. Malemda leriba mipum khudingmakna hakchang phana lehenana bahonavada maruwaina sizinaba chinjaksingi manungda sangom su amane. Sangom haiba maming ase palakpa matamda aikhoi na uriba amade taribase afaba amade masina hakchangda piba kanabasing adu khaktane. Adubu sangom da karamba makhalgi masaksing yaubagi haibadude aikhoi khudingmakna nainaruba tawdre. Masigi mathakta aikhoi na thagliba amadi chariba sangom makhalsing asida yauriba machalsing ase manabra haibagi matangdasu aikhoi na nongmata thijiluba tawde. Celebrity nutritionist Anjali Mukherjee na handakta phongdokhibagi matungin sangom thakpana aikhoi gi hakchangda kanaba pibana heli haibase achumba wafamni adubo masina matam pumbada kanaba pibadi oide. Karigumba matamda type 2 diabetes na naraba miyoisingda sangom na hakchanggi oiba khudongchadaba sing amade karigumba matamda hakchang sokthaba amade thabak tawbada tanthanba phawi haire. Nutritionist Anjali na phongdokhibagi matungin sangomda tongan ba protein makhalsing yaure madugi manungda A1 beta casein hairiba protein makhal asisu amade. Hairiba protein makhal asina hakchangda tongan ba makhalgi khudongchadaba sing thoganba ngamme. Khudam oina hairabada protein makhal asina laiho, congestion, sinus, fatigue, inflammation, body stiffness, type 2 diabetes, autism amasung neurological disorder na chingba thoganbada mateng pangsalle. A1 beta casein protein makhal asi yaudaba sangom makhal adubo aikhoina A2 haina khangnaba yai hairiba sangom makhal asina miyoibagi hakchangda kanaba kaya piba ngamme. Adubu sangom da karigumba matamda aikhoi na thengnariba mutated A1 beta casein na mipum khudingmakta akaiba piba ngamba natraga miyoiba khara khaktada soganbra haibagi matangda de chapchana khangba ngamdre. Protein makhal asina khudakta hakchangda saitheng piba ngamba natraga na matam kuina leiraga saitheng pirakpra haibagi matangda su haujik phawbagi oina de mayek sengna khangdre. Ngasidagi chahi decade kharagi mamangda mutation makhal asi puthokibane. Adubu masigi matangda khangnarakpadi kuidre amaromda akhanaba breathing tawbana hairiba mutation gi problem ase kokhanba ngami haina nutritionist asigi report amada haire. Aikhoina sangom sizinariba si maruwaina ya amadi hakchangge sarugi pangal fana lehenabagi damaktane. Adubu sangom sang naina sizinaba miyoisingi marakta karigumba matamda hakchanggi oiba khudongchadabasing thogalaktabasu natte. Adubu aikhoina sangom asi afaba chinjak ama oina matam khudingmakta khankiba aduna maram oiraga atopa maram singna hakchang nuai helaktaba oiramba yai haina khanariba ngaktane. Aikhoina angang oiringaidagi hauna sangom asi hakchanggi oinade khwaidagi hena fava chinjaksingi manungda amani haina tamduna lakle. Adubu haukiba chahi kaya asida sangomga mari leinaba hakchanggi oiba nungaitaba kaya thokre haibasisu asengba chumlaba wafam amane. Amaromda thijilloisingna marakta sangom saba natraga thakpana maram oiraga hakchangda nungaitaba thogalagliba sigi matangda thijinba haukhre. Adubu tangna thokpa thogdok oibanina masigi matangda thijinana bahonabada khudongchadaba kaya mayoknari amade matam khara changbasu yai haina akhang haisingna phongdoknare. Mathakta pankhriba wafamsing ase nakal amaromda thamkhraga aikhoina buttermilk ase changnaina thakna bahonagadabane masina aikhoigi hakchangda kanaba kaya piba ngamme. Thaknaba mahisingi manungda buttermilk na khwaidagi hena fai haina phongdokna basu yaure. India gi oina buttermilk ase miyamna yamna pamna thaknaba mahi amasu oire. Masi miyamna ayurvedic health drink hairaga su hena khangnai. Buttermilk na maru oina aikhoina chasin thaksin khiba kaya adu mapung phana tumhanbada chauna mateng pangi haire. Article ase reliable source da yumpham oiraga phongbane. Adubu masina medical professional singi pautaki mahut sinna bahona badinatte. Aroibada tabiriba pumnamakpo thagachare.